ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯁꯪꯀꯥꯏ ꯀꯨꯀꯤ ꯈꯨꯜꯗ ꯍꯧꯖꯤꯛ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯇꯤꯑꯦꯝ ꯀꯁꯣꯝ ꯃꯅꯥꯛꯇ FCIꯒꯤ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯇꯤꯡ ꯂꯩꯕ ꯂꯩꯉꯥꯛꯅ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯃꯤ ꯂꯩꯉꯥꯛꯂꯣꯟ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯁꯦꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯅꯤ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯒ ꯂꯣꯏꯅꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯂꯩꯒꯗꯕꯅꯤ ꯂꯩꯉꯥꯛꯄ ꯂꯣ ꯃꯦꯀꯔ ꯂꯦꯖꯤꯁꯂꯦꯆꯔ ꯖꯨꯗꯤꯁꯤꯌꯔꯤ ꯑꯃꯁꯨꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯤꯡꯅ ꯃꯤꯌꯥꯝꯗ ꯌꯣꯡꯂꯩ ꯃꯦꯂꯩ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡ ꯆꯠꯊꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯕ ꯉꯝꯗꯦ ꯂꯩꯉꯥꯛꯄꯁꯤꯡꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯀꯔꯞꯁꯟ ꯐꯦꯚꯔꯇꯤꯖꯝ ꯅꯦꯄꯣꯇꯤꯖꯝ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯇꯕ ꯊꯧꯑꯣꯡꯒꯤ ꯑꯄꯨꯝ ꯃꯁꯥꯒꯤ ꯀꯣꯝꯗ ꯄꯨꯊꯗꯨꯅ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯄꯨꯀꯩ ꯂꯟꯒꯩ ꯆꯣꯟꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯅ ꯂꯥꯟꯒꯣꯏ ꯆꯜꯂꯕ ꯑꯣꯏꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯣꯏ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯕꯒ ꯂꯣꯏꯅꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯎꯕ ꯉꯝꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕꯒꯤ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯩ ꯍꯥꯏꯅ ꯄꯣꯡꯖ ꯆꯥꯎꯖꯔꯕꯁꯨ ꯏꯪ 1949ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯅꯝꯇꯤꯟ ꯇꯤꯟꯁꯤꯟꯍꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯄꯊꯥꯞꯀꯤ ꯃꯈꯥꯗ ꯂꯩꯉꯥꯛꯂꯣꯟ ꯂꯩꯔꯛꯈꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯍꯤ 63 ꯃꯄꯨꯡ ꯐꯥꯔꯦ ꯃꯅꯤꯡꯇꯝꯂꯝꯕ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯈꯤꯕꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯄꯥꯔꯇꯤ ꯁꯤꯗꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯊꯥꯛꯇ ꯅꯝꯊꯗꯨꯅ ꯊꯝꯂꯛꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯏꯍꯧ ꯂꯩꯔꯛꯄꯗꯒꯤ 1972ꯗ ꯁ꯭ꯇꯦꯠꯍꯨꯗ ꯑꯃꯨꯛ ꯄꯤꯔꯛꯈꯤ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯄꯦꯟꯗꯕꯒꯤ ꯏꯍꯧ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯈꯪꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯆꯤꯟ ꯃꯦꯟꯅꯕ ꯑꯃꯨꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯁꯥ ꯌꯩꯇꯝꯕꯒꯤ ꯂꯣ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯟꯃꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯑꯍꯦꯟꯕ ꯃꯄꯥꯡꯒꯜ ꯄꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ 1958 ꯁꯦꯝꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯦꯛ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯁꯦꯝꯈꯤꯕ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯃꯄꯨꯡ ꯐꯥꯕ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯂꯧꯕ ꯉꯝꯗꯕꯗꯒꯤꯅꯤ ꯂꯧꯏ ꯃꯅꯤꯡꯇꯝꯕ ꯐꯨꯔꯨꯞ ꯑꯣꯏꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯂꯩꯌꯥꯠ ꯑꯁꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯃꯁꯥꯗꯒꯤ ꯁꯤꯟꯊꯈꯤꯕ ꯍꯨꯃꯥꯡ ꯑꯃꯗꯤ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯌꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯆꯥꯗꯥ ꯅꯥꯎꯗꯥꯁꯤꯡꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯈꯤꯕꯅꯤ ꯐꯨꯔꯨꯞ ꯅꯦꯁꯟ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯃꯣꯡꯐꯝꯗ ꯈꯣꯡꯄꯥꯛꯅ ꯅꯦꯠꯄꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯂꯩꯉꯥꯛꯂꯣꯟ ꯍꯥꯏꯕꯁꯤ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯈꯣꯡꯆꯠꯇ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯄꯊꯥꯞꯀꯤ ꯃꯈꯥꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕꯁꯤꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯃꯇꯝ ꯄꯨꯝꯕꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯤꯡꯒ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯃꯥꯟꯅꯕ ꯆꯥꯎꯈꯠꯂꯣꯟ ꯄꯨꯔꯛꯅꯕ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯗꯨꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯍꯟꯕ ꯑꯃꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯂꯝꯒꯤ ꯃꯄꯨ ꯑꯣꯏꯅꯕꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤ ꯂꯥꯟꯕꯨꯡ ꯑꯣꯟꯊꯣꯛꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯂꯧꯏ ꯊꯥꯏꯔꯣꯏꯗꯀꯤ ꯑꯁꯣꯏꯕ ꯂꯩꯕꯅ ꯅꯨꯄꯤꯁꯤꯡ ꯃꯤꯔꯣꯟꯕ ꯉꯝꯗꯕꯅꯤ ꯔꯤꯄꯣꯔꯠ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯡꯇꯛꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯣꯏꯕ ꯑꯃꯁꯨꯡ ꯇꯨꯝꯕ ꯆꯥꯕꯒꯤ ꯃꯇꯝ ꯅꯥꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯗ ꯊꯥꯏꯔꯣꯏꯗꯀꯤ ꯑꯁꯣꯏꯕ ꯂꯩꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯦ ꯊꯥꯏꯔꯣꯏꯗꯀꯤ ꯑꯁꯣꯏꯕ ꯂꯩꯔꯕꯗꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯛꯆꯥꯡ ꯆꯣꯛꯊꯕ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯄ ꯁꯝ ꯀꯦꯟꯕ ꯑꯃꯗꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯆꯥꯡ ꯅꯥꯏꯗꯕꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯑꯣꯏꯍꯜꯂꯛꯏ ꯏꯟꯗꯤꯌꯥ IVF ꯐꯔꯇꯤꯂꯤꯇꯤꯒꯤ ꯀꯣ-ꯐꯥꯎꯟꯗꯔ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯔꯤꯁꯤꯀꯥ ꯁꯍꯥꯏ ꯁꯨꯛꯂꯥꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯆꯥꯡ ꯅꯥꯏꯍꯟꯕ ꯑꯃꯁꯨꯡ ꯃꯤꯔꯣꯟꯕꯒꯤ ꯃꯇꯥꯡꯗ ꯊꯥꯏꯔꯣꯏꯗ ꯍꯣꯔꯃꯣꯟꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯏ ꯍꯣꯔꯃꯣꯟ ꯃꯈꯜ ꯑꯁꯤꯗ ꯑꯁꯣꯏꯕ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯍꯣꯔꯃꯣꯟ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯍꯟꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯅ ꯃꯤꯔꯣꯟꯕ ꯉꯝꯗꯕꯅꯤ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗ ꯊꯥꯏꯔꯣꯏꯗꯀꯤ ꯑꯁꯣꯏꯕ ꯂꯩꯔꯛꯂꯕꯗꯤ ꯊꯥ ꯁꯨꯗꯅ ꯑꯉꯥꯡ ꯎꯅꯕ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯈꯠꯂꯛꯄ ꯑꯃꯗꯤ ꯑꯔꯨꯝꯕ ꯁꯨꯗꯕ ꯑꯉꯥꯡ ꯄꯣꯛꯄꯅꯆꯤꯡꯕ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯃꯔꯝ ꯆꯥꯗꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯄ ꯍꯛꯆꯥꯡ ꯆꯣꯛꯊꯕ ꯁꯝ ꯀꯦꯟꯕ ꯃꯔꯝ ꯂꯩꯇꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯅꯠꯇ꯭ꯔꯒ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯆꯥꯡ ꯅꯥꯏꯔꯛꯇꯕ ꯊꯦꯡꯅꯔꯕꯗꯤ ꯊꯧꯁꯥꯗꯕ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯏꯆꯝ ꯆꯝꯕ ꯊꯥꯏꯔꯣꯏꯗꯀꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯒ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ IVFꯀꯤ ꯁ꯭ꯄꯦꯁꯤꯌꯥꯂꯤꯁꯠ ꯑꯃꯗꯤ ꯒꯥꯏꯅꯤ ꯂꯦꯕ꯭ꯔꯣꯁꯀꯣꯄꯤꯛ ꯁꯔꯖꯟ ꯑꯦꯟ ꯕꯒꯤꯔꯊꯤꯅ ꯐꯣꯡꯗꯣꯛꯈꯤ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯒꯤ ꯀꯥꯏꯂꯥꯁ ꯍꯣꯁꯄꯤꯇꯥꯜꯗ ꯀꯟꯁꯜꯇꯦꯟꯠ ꯑꯣꯞꯁ ꯑꯦꯟ ꯒꯥꯏꯅꯤ ꯑꯣꯏꯅ ꯂꯩꯕ ꯗꯣꯛꯇꯔ ꯒꯣꯅ꯭ꯌꯥꯗꯤꯁꯥ ꯔꯥꯃꯦꯁ ꯕꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯏꯔꯣꯏꯗꯀꯤ ꯑꯁꯣꯏꯕ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯊꯧꯁꯥꯅꯗꯦ ꯊꯥꯏꯔꯣꯏꯗꯀꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯍꯟꯊꯔꯛꯄꯅ ꯍꯣꯔꯃꯣꯟꯒꯤ ꯈꯜ ꯀꯥꯏꯍꯜꯂꯛꯇꯨꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯆꯥꯡ ꯅꯥꯏꯍꯟꯗꯦ ꯑꯃꯁꯨꯡ ꯃꯤꯔꯣꯟꯕ ꯉꯝꯍꯟꯗꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯆꯥꯗ 10ꯗꯒꯤ 15 ꯐꯥꯎꯕ ꯍꯥꯏꯄꯔꯊꯥꯏꯔꯣꯏꯗꯤꯖꯝ ꯑꯃꯁꯨꯡ ꯍꯥꯏꯄꯔꯊꯥꯏꯔꯣꯗꯤꯖꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯊꯥꯏꯔꯣꯏꯗ ꯍꯣꯔꯃꯣꯟ ꯍꯦꯟꯒꯠꯂꯛꯄꯒꯤ ꯊꯧꯑꯣꯡꯕꯨ
ꯊꯥꯏꯔꯣꯏꯗꯤꯖꯝ ꯑꯃꯁꯨꯡ ꯍꯟꯊꯔꯛꯄꯒꯤ ꯊꯧꯑꯣꯡꯕꯨꯅ ꯍꯥꯏꯄꯣꯊꯥꯏꯔꯣꯏꯗꯤꯖꯝ ꯍꯥꯏꯅ ꯈꯪꯅꯩ꯫ ꯊꯧꯑꯣꯡ ꯑꯅꯤꯃꯛ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯄꯨꯅꯦꯒꯤ DPU ꯁꯨꯄꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯟꯗꯣꯀ꯭ꯔꯥꯏꯅꯣꯂꯣꯖꯤꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯏꯅ ꯂꯩꯕ ꯗꯣꯛꯇꯔ ꯑꯅꯤꯜ ꯃꯦꯅꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ IVF ꯅꯠꯇ꯭ꯔꯒ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯝꯕꯩꯅ ꯃꯤꯔꯣꯟꯒꯤ ꯈꯟꯕ ꯅꯨꯄꯤꯁꯤꯡꯗꯁꯨ ꯊꯥꯏꯔꯣꯏꯗꯀꯤ ꯑꯁꯣꯏꯕ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯍꯣꯔꯃꯣꯟ ꯃꯈꯜ ꯑꯁꯤꯒꯤ ꯆꯥꯡ ꯋꯥꯡꯕ ꯅꯠꯇ꯭ꯔꯒ ꯍꯟꯊꯕ ꯊꯣꯛꯂꯕꯗꯤ ꯈꯨꯠꯁꯦꯝꯒꯤ ꯄꯥꯝꯕꯩꯅ ꯃꯤꯔꯣꯟꯕ ꯇꯥꯔꯕꯁꯨ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯒꯤ ꯍꯛꯁꯦꯜꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯕꯤꯂꯤꯌꯅꯤꯌꯔ ꯅꯦꯠꯐ꯭ꯂꯤꯛꯁꯀꯤ ꯐꯤꯜꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯤꯅꯈꯤꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯖꯨ ꯌꯥꯎ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯆꯥꯏꯅꯥ ꯂꯩꯉꯥꯛꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯍꯨ ꯄꯤꯖꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤꯕ ꯂꯤꯅꯈ꯭ꯌꯨ ꯑꯁꯤ ꯁꯪꯍꯥꯏꯗ ꯕꯦꯖ ꯇꯧꯕ ꯌꯨꯖꯨ ꯒꯦꯝꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯁꯟꯗꯣꯛꯂꯤꯕ ꯕ꯭ꯂꯣꯛꯕꯁꯇꯔ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯇ꯭ꯔꯥꯏꯂꯣꯖꯤ ꯗꯤ ꯊ꯭ꯔꯤ ꯕꯣꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯦꯗꯞꯇꯦꯁꯟ ꯔꯥꯏꯠꯁꯨ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯇ꯭ꯔꯥꯏꯂꯣꯖꯤ ꯐꯤꯜꯝ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2024ꯗ ꯔꯤꯂꯤꯖ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯐꯤꯜꯝ ꯑꯃꯁꯨꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯗ ꯕꯦꯖ ꯇꯧꯕ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯖꯨ ꯒꯦꯝꯒꯤ ꯍꯥꯟꯅꯒꯤ ꯁꯕꯁꯤꯗꯤꯌꯥꯔꯤ ꯍꯦꯗ ꯖꯨꯌꯥꯎꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯂꯤꯅꯈ꯭ꯌꯨꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 2020ꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯆꯍꯤ 2024ꯗ ꯂꯤꯅꯈ꯭ꯌꯨꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯄꯗ ꯖꯨꯌꯥꯎꯕꯨ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ $29 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯀꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯗꯨꯅ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ $29 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯀꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯤ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯄꯦꯟꯇꯥꯒꯣꯟꯒꯤ ꯆꯤꯐ ꯑꯣꯐꯤꯁꯤꯌꯦꯜ ꯖꯂꯁ ꯍꯔꯁꯊ꯭ꯔꯤꯅ ꯍꯧꯈꯤꯕ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ 12ꯗ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯀꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ $29 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯥꯔꯆ ꯊꯥꯗ ꯅꯣꯡꯃꯗ ꯅ ꯆꯥꯎꯔꯥꯛꯅ $386.67 ꯃꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯊꯥ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯅ ꯄꯨꯟꯅ $29 ꯕꯤꯂꯤꯌꯟ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯌꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯅ $1 ꯇ꯭ꯔꯤꯂꯤꯌꯟ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯅ꯭ꯌꯨꯁ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫